Chawbagi asiba hakchang imung ani namuna khrei mamang chahigi December da asiba hakchang oina fangkiba wangoi khaidem dagi khaidem ongbi chawbagi hakchang ngarang postmortem pangthokraba matung asiba hakchang adu aroiba mathau mangam pangthoknaba imung ani gi marakta yetnarakibani ningsingba yabadi chawbagi misi asiga mari leinana mahaki mapuroiba amadi manempo police na phagatkiba leikrabani mapamlonggi miyamna misi asida makhoi ani chenei haiduna fogdorakhi adubu police ki investigation gi matung inna chawbabu mahaki mapuroibaga khangnabi nupi amana miyoi ama nektuna hatpani haiba khangmangam kibadagi miyoi animak police na fagatuna court puthokuna masa maral yazakiba leikrabani kape yang ure doi tangai kare nhiều đi bạn dạ ơi cho nghe đặt cái này cho cô mi đâu ôi यार लाओ फोन से सिंगारे में के ना 사람은 다 그거 벗어나가